Mathanda, Linguina Panjabal, Dr. Maksata Bamnalini, retired textbook officer at CRT. Stage Manjiti, welcome address po Pibinava, Mrs. Hachin Haukip, convener, Technical District Post Station, Election Viraga. Welcome address Pibinava. Good morning, everyone. Ahan magtada kasi International Women's Day. Ako mayam na jadi piling da 8 March da observe to po so kung sige oy na 27 March 2023 na sige numena sida pagpapanihan na Women Committee United NGO Missions Manipur na sinjalang zabada district atopa dayi lakpiraga sarut yabi bagi damagta Women Committee UNMM na welcome to Zabani ngasi UN na masagi team atopa mayam layraga so ako'y Manipur gi oy na ako'y na ngasi focus on the need of reviving games for better health and future. Ako'y indigenous games in mayam na ako'y development or atop globalization na marakoyraga games and sports atop mayam tholok na marakoyraga ako'y indigenous games in asum maglapot si ako'y nagkansa bada ako'y si revive daw da bayade haibagi pandang sida kung si International Women's Day the opportunity siya lauraga ay ko'y na indigenous games si yang officially na trasul professionally o trasul na si revive to ba yan ngay kara sana si hay na si inumin na sida ako'y na sinza lang Zabani. Madam Dr. Maksata Nalini, retired textbook officer at Ziban Mala Moy Busu ay na organizing committee on behalf of warmly welcome to Zabani. Aduga loy na si from different districts stole the isa-isagi production, organic products, farm tea, non-farm, mayam pupira aga kasi ako'y na isa-isa na kasi tupag na may ay na utjaba lakpa lupi siku ay na mukhan na welcome to Zabani and I really appreciate and encourage and I wish all of you for much more productivity in your future. Aduga nasi numina sida sa lugyagi hay na nakiba ako'y di women makay angang sugure yang arawe and then ako'y di American sing loy na nasi UNMM Women Committee na nakay ka na mayabu welcome to Zabani hay si Royraga I think welcome speaks why the ladies in the ready. Thank you so much. Thank you, ma'am, and help you. Welcome address to Pibinava. Mathanda, keynote address to Pibinava, Mrs. Sobita Maksata, Women Committee, convener, Post Station. Every 8 March ta observe to bodo akona si yausan lay kiba adegi ako to pamyang lay na mara kon na tingna na tawjabani thorong sila mali le na kasi dais ka letin bili akoy resource person ani mingo na panjarabada
Madam Priyadasini Gamte, aduga anisukta pegi Madam Zibal Kalami Madam, aduga loinana Madam Nalini retired textbook officer NCRT Buri. Hamu mataga kay nabaga loinana tanama oktari, aduga loinana nasi biya si baba Women's Day observation asida tungan-tungan ba district tegi saruk yana ba akogi saruk yabasda physically akoi laku khatan natana akoi thoramasi mapu phana nabagi damakta horen pangpur ka doliba indigenous game da saruk yana ka doba loina na aigi lamda uthoiba pothok injang napi oiro na taga kutsa hebegi kolam oiro puraga lakpini ba akoi district women community makhada अखोगी लेबिरिबा अखोगी जिन्नाव मेंबर खुदिंग कुसु UNM women committee की माइकेदेगी तरांगना उपजबो लोइनना इकाइनबा उपजरी अदु लोइनना मसिगी थौरम असिदा तोंगान बा अखोइना हाइजरुबदा अखोइगा हक का हाइतारे हकथेनना अखोगी ओपी लेबिबेगी चैथेन नंगलबा इमुंग मनुंग इजिन्नाव खरसु अदुम यावरी पुनमबु सखोइना इकाइनबा उपजरी दुगाइना मिंगोइना लोइनमक लाउथोक्ट्रगा सिंगसिगी थोरमसिदा सरु यानबा लेंबिरेबा क्वाइ किबि इजिन्नाव खुदिंमक अखोगी women committee United NGO Mission Manipuri माइकेदेगी हना तराम ओक्चरी ngasi aikoina pangthokliba Women's Day observation asi tasengbagidi mamang dasu khoigi election tasan kiba MP election amasu tagibani mamang chagi amada adagi amu kanosi khoigi corona laiba aduga handakna bu yoksan tabadagi matam sana khoigi Women's Day tangpan na tawbase khoi UNM na su khoi matam khara leptiba lepti thengna tawba adumai tawdana handaksu akhoi masa sida tawdaba yade haiduna ngasi ase khoi urangmani aduga masigi maruiba thim ngasai su akhoi ko convener hetchen hauki aduga district women committee technical district akhoi now hetchen asu yam jana thabirame madudi the need of reviving indigenous games akhoi kanba mathong tai aduga kari maragi no akhoi kangadoriba haibase sigi matang da so aina tentak na haijage Manipur da khapta natana prithivigi mafam khuding makta khunai amagi saktam nga pase adu marune specially na focus tawning badi akhoi gi Manipur gi context ta culture akhoi na tradition na jingbase koi nupi khapta na henasu hana degi su mangjil thana nga aga umlaiba for example yang samna akhoi na khangina ba ya ba ama haijaba taragadi handaka sai khuding pangthokliba yaksam thabal chongba ise mitna loina unabani ko seista akhoi gi lamdam sigi akhoi isasing aduga pikliba edegi nuping zadegi horaga ahaloi phawbada thabal chongba haiba akhoi gi thaina degi chanarakiba akhoi gi thabal chongbagi chana pathak saisida akhoi nupi sindi magi mapanaiba ama phajana setlaga phi ama yalaga natraga purit ama litlaga supikliba angangna laisabi khara mapung pharabi singna sari setlaga sati chongeba mayam loi urangani ko adugo nupa macha singla ibasidi aina su phagi tawi aikoina gentleman pai yarani na haibo the gentleman di amata sula little man ngakala ena ain su isana phagi tawi mai gentleman oiba si kanino aduga nupi singde khoi gi nak culture citizen nga aga tawriba adu nupa zadadi happen an sitlaga moda freedom laga seram turan mayam cholaga thongaga tawriba adu khoi sum yaraga tum chong hale ngasi baboda sahi manga taru tere ni pa se chongaga lakimse adu music su tum chongiba mase khoi ngatna thingoba ma mathau tai na khali natragadi khoi gi nak akhoi gi phajagraba culture tradition se loina mak mangthara kan aina example masang khak bijabani ko aduga ngasi gi akoina thamiba thimsi Manipur da su aina haijabagumna nupi singna khoi gi khuding maksi maktam ma angjin thana jale ngasi mak akhoi gi
mang da lengsin biriba mayam sing si akoigi district women committee district da leiriba committee gi members singa akoiga punna alliance tauraga habade akoiga punna associate tauraga Chenmin Chongmin Narakpa district ki is now member nga kaneba ado ayamba matamda akoigi members singa sina Manipura district women committee UNNG makha se 9 hojik phawdi akoina 9 district khata ngai ri ko 15 16 di yogdri ba adubu hairiba 9 district ki convener sing amadi staff sing members sing khuding mak se mai mai gi habade DWC amagi makhada akoi NGO female headed habade nupina headed oiba organization manga degi tadana leiri adugumba organization sing aduga aikoigi organization sing district khuding makta any crime am tholokba any haidi nungai taba incident ama tholokpa matamda mafam du da sangjan ba makhoi gi awaba da saruk yaba aduga police da chatpa hospital da pukhatpa adegi counseling piba adugumba thabak mayam sing asida lisang setna chahi chupna adum aikoi se waraga tawraga adum laeba waba haibadi saruk yaraga haitare ko akoi wai haibadi haining de adum thabak se tawraga laeba adubu nupi amo oina hairiba akoigi members singa se magi imungda sak thongba phi suba kon phengba leidana ko household gi work khudimak se nupi gi thodang ni haidana leiriba aduga nupi mapan thokpa yaroi nupi thengna halakpa yaroi haidana leiriba asigumlaba society asida aikoigi leiriba akoigi si lakiba select group member NGO bo oirasu ko nupi khudimak se imungi thodang sidegi din nanthoga chenbadi sukya yaroiba kariyumba matamda akoi haina ba yawi akoigi women's day observation numit se sidadi akoi nganta yumdagi thoglaaga sak thongba phi suba kai amata yawramdana nganna thoglaaga mafam jaba nungaiba mafam anda koi pulap leaga aikoi je adum saba dagi jagoi bu sarabu isai bu sasu tawraga thabak manamta yawdana akoi je thoglaaga saksu thongdabida koi ama tawbadi basi amtang tawnaba tawsira haibda mayamna tawsi na hairiba one day khaktang akoina yumdagi mapan tholakpa matamda imungsi karam tawge haibase akoi media singna researcher singna thigatlaga ya phajaba ama oineba adugumba thodang si lauraga laiba akoi mayam se akoi karige akoina akoibu respect tawroidoino akoi masel honor tawnaba respect tawnaba si yamna mathau tai haibasi khalakana ngasi de akoi ngasi lengjan biriba nupi khodimak adegi se akoina women's day ga mari leinana akoina loina maki thodang se subjal kansida akoina lauriba mayam singa se sukki matik mamal yamba prithvi sida khunai ama semba matamda akoi yawdraga sungya yaroidaba adugumlaba mabal yamba misa amamamni haibase akoi isana isabusu ikai khumnasi khwaidagi maruoibase isana isaje ikai khumnabase watsatlakpa aina nupi amane na chawthok jabase watpa aidi adum minagi thakta leigadabani haina adum khallaga leiba mayam sidi khetang kan thorokpa ama mathau tai haibasisu aina mayamda thamjage aduna ngasi laiba tinbiriba mipung khudimakse asukki matik mamal yamba aikoi yawdana samase kaidongida semba yaroi haibase khanbibaga loinana aikoi masel respect and regard se tausi haibase ma ahanbada aina thamjage aduna atopa aikoina invitation haitare government ki official oiro aso asang haidana mayam tawbo mayam singa se sidegi akoi lapthoga matta tawdana akoi masel karigomba khara pangthok minasi haibadune ado ngasi akoina thammiba ngasi women's day sida akoi program khara thamjai thamiba program siga mari leinana ne akoi ngasi resource person ani so akoina kaujabase maroina revive the need of reviving indigenous games da karamba indigenous game si akoi sing amasung tam ani makta khudam moina koina masi tausi pangthok si haina khanaba matamda koi meeting phame adudi common noina sanaba yaba game si kai leibage haina khandokpa matamda aikoina
kenosi ihalan bada cigai zombi se adum singi angang singna su sanai ena koi member sing khanare kaman khara lokthopani aduna se gai zombi ama aikoi mayam se loina mak resource person dais the lengsin biri ba dei laiba khudimak si yauna koi saru gyamina si haibasi ma ai thamjage ani subada sapu thugai bi sidi loina mak na dum kaman noina dum sanai ko sima leire adigi third ta khulokpi sisu ayam loina mak hay nei ai isamak so hay ko aduga loina makse dum hay banga tan aduga marung konbi sidi akoi gi sahi tangkak ki matung ina marung konbi khanghau de hayba mayam am su yawi khanghau ba singdu horen khatang initiative lomina si habadi kamain sana doino kamain tok doino mi kya na sanai maru kyam happy kadai da sana doino habana singba akoi yathok minaba semina ba plan to matam da khara yaumina si sports si akoi maroina akoi sports minus sinba langbadi tau ai amta yaw hidri haina khali sports ta di yawi adubo organize to budi yaw da banina mayam sigi marakte expert mayam ma yawi haibasu aina dum khangjai maside koi punna plan to minaba punna harau minaba sanaminaba adagi maru ani khakka watli ko amana marung konbi leire amana yetum lengbi haiko yetum lengbi si su ai makti sanarakte ado yetum lengbi se dum mayam hap sen hape ko yamna kanaba ngaktani aduga last ta akoina thamisi cultural dance together dance to minaba hairagadi thabal chongbasina dum akoi loina mak akoi sida ngasi tiliba khodi makse loina ma haite haibasu yaroi loi hairangani haidoina da simadi last akoina thamjare sipuna saruk yamina si haibasani aduga indigenous game sigi importance masina kari kadaida kanai masina kari marangi akoina masi kangadori bano haiba taragadi indigenous game ai dia akoina mehoron degi akoina sanarakliba masana sina jati ama masi karamba jati no karaida khundaba misak no karamba jati no haiba se akoigi culture akoigi game sina su masak ta eba world gi oiba indigenous people mayam singa si pulap kauraga sanaba matamda aikoina sanariba masana si atopa aikoigi leiriba kai haitare mongoloi kangbu singsina sanaramba masanaga manai haiba sisu yam toina akoigi tamo dandabi laisram social activist na sodum yamna phajana indigenous game gi matangda haibane adu asuk yamna kanaba asuk yamna marui base aikoigi isa isu singa sida aikoina ngasi akoi angang di kaya yaw di angang manga taruk di yawri ko makoi ama yamna laibak phare adu hojik se akoi exam leina bana maram moidana akoi mi sisu pangyam yamdrabadi kaigumba exam si leinaram dragadi masa singji exam leibadagi lakta bu sumyam am yawri ko aduga aikoi ahal mayam singa sina aikoina haidi ainga mamang da so haigre go mama mapa oiba maroina mama singa sini yam chauna imungi macha masu singa gi sana khona ba indoor games na singba tawda asuki mate thodang se lobani ko ada akoina khangagadi aigi district ta aigi laikai da khunda aikoina masi hodu uba hodu aga as a whole Manipur sida koi sana halakpa ngamgani haibegi thajabado akoi nupi singsina purakpa ngamgani haibegi thajabado niko aduga laibak thibadi sanaba masana se koi ngasi tawdoi sidi indigenous indoor games ngaktani aduga outdoor game gi oina sanabada koi gi yamna outdoor da leiba sido ai panraga sumyamna khangani ado akoi unfortunately akoi Manipur da lampak sing si leislaktaba community hall na loina muhut sinba ado community hall di ayamba da nungna smaina asta tawraga leibani na to sanba khochanba da di ko kailu kaiba su yawdoini na sanabasi handara khreba aduna akoina indigenous game si globalization gi sapu haitare tongan ba sanapot mayam singa si laiba mayam singsi China dagi laiba leidana ko akoi more gi sanapot haibe wani more dei phangiba mayam singa se mapan gi ngaktane ba ado sigumba sanapot pesa atangba lairaba amana offer to bangam daba masagi leibi bangam daba
ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯕ ꯍꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯒꯦꯝꯁꯦ ꯄꯩꯁꯥ ꯀꯔꯤꯝꯇ ꯇꯤꯡꯗꯅ ꯑꯃꯠꯇ ꯆꯪꯗꯅ ꯍꯛꯆꯥꯡꯗꯁꯨ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯑꯉꯥꯡꯗ ꯂꯥꯝꯕ ꯐꯥꯎꯕ ꯐꯖꯅ ꯇꯨꯝꯕ ꯐꯖꯅ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯒꯦꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯍꯧꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯅꯂꯤꯅꯤꯅ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ PhDꯒꯤ ꯊꯦꯁꯤꯁ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯃꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯊꯦꯁꯤꯁ ꯏꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯦꯗꯥꯝꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯛꯑꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯋꯤꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯊꯝꯕꯤꯔꯛꯑꯅꯤ ꯑꯗꯨꯅ ꯒꯦꯝꯒꯤ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯃꯦꯗꯥꯝꯅ ꯍꯥꯟꯅ ꯁ꯭ꯄꯤꯆꯁꯦ ꯄꯤꯊꯣꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯇꯧꯗꯅ ꯊꯥꯕꯜ ꯆꯣꯡꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯨꯕ ꯑꯗꯒꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯨꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯊꯥꯕꯜ ꯆꯣꯡꯊꯣꯛꯑꯒ ꯂꯣꯏ ꯆꯠꯍꯟꯈ꯭ꯔꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯁꯦ ꯍꯣꯔꯦꯟ ꯂꯣꯏꯕꯁꯤ ꯀꯩꯁꯨ ꯄꯪꯊꯦꯡ ꯊꯦꯡꯉꯣꯏ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯧꯕ ꯃꯥꯜꯂꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯔꯛꯏꯕ ꯁ꯭ꯇꯣꯜꯁꯤꯡ ꯑꯁꯤꯗ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯊꯣꯛꯃꯤꯟꯅꯁꯤ ꯈꯔ ꯑꯗꯨꯝ ꯂꯩꯅꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯆꯥꯝ ꯆꯅꯤꯁꯤꯅ ꯂꯩꯈꯤꯕꯗ ꯑꯗꯨꯝ ꯀꯣꯟꯅꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯂꯨꯝꯅ ꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯥꯡꯍꯜꯂꯒ ꯆꯠꯍꯟꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ Thank you, Ma'am Sobita. Ma'am Sobita na yamna phazana khoi ngasigi program asi karigi pangthoklibano haina thambirambaidamata hanjan thagachari. Makha chathadringaida khoi marakta special guest amasu yaushan birabe. Adugi makhoina sinbiba programs ta sumai tawna aibu tanjama pibibase adugi matik khairitna thagatsai aduga karisu haijadragasu akhoida sharing ge haiba tare ko sigi sumaina participate tawhalaga aduga kano akhoi aina su learn tawjaba phangjaba aduga akhoi aina su khatang khangdaba thamjaga sinbiriba ikai khunajariba madam punamakpu mingu oina amamam tang amta panjaramge ahanbada akhoi UNMM gi women committee member animak madam Jebanmala amasung madam Radha Pyari aduga ikai khunajariba madam Dr. Musatabam Nalini Devi retired textbook officer SCRT Government of Manipur asigi mathangda mangdalin sinbiriba akhoi ngasigi program se mayam mangdale biriba akhoi district gi lakpiba mayam haibi batare asi moi yaudragadi program se sumakum pharoi deni ko adum program makum phan biriba imai ben ise isan mayam musu ai aduga mathangda akhoi media gi fraternity busu punamakpu ai koknajari ahanba maktada tasingmadi hekta sangsanjage hekta matam ko madam na pung ahum bongmanungda loisingadongni na haibanina historical background of Manipuri women na yengba taragadi lamlamgi lebak amagi akoina sum history se sum nainar pakanda akoigi mahirol haiba tare ko mahirol sta akoigi Manipuri nupi singsna kayam lomge do kususi akoina imoinu lali ko imoinu de nate to palai bi kayama ko akoi slai ima panthubi ko kayama moistigi huraga amamam tangoina aina panjaram dragasu asigi si akoina mayamna khangnaraba ngaktani sigi akoigi lainambi mayam amana akoina history gi kanoda laktringeda lobiramba Manipur simbada ko Manipur akoi imalai bak se simbada astagi hauraga mai hodolagi lakwa singsi atuki matin masingyam kre adui marakta akoi imoinu ima panthoibi degidi akoina
Laimaren ko moi matang katang gap laina badi lai ko adorisu adum ba akupa singdudi ai sangsin jaram jaroige asumai la kanda ko hojiki akoigi nupi akoigi Manipur gi nupi singsna aduki matik akoigi lebak si kanbada kayam yamna lawrake hese akoina history dadi ibide moina akoina hojiksi women empowerment upliftment aduga equality amasung equity gi potse lakpadagi haibatare ko asigi potse akoida khatang kokta akoi kokta sum laksaba haurakibani tasingbadi anna akoigi history da mayek yamlana lairabada akoigi linthoingambi se khatang panbirami moina linthoingambi na mai nupana kanano Manipurda landaba adigi Manipur gi law and order ko mani thopali mina monda kana gumbamna yakhai thingai ba monda ayep apan ba pirka to budom nga thopal salingai da lingthoinga bisna atoke matik Manipur kanna ba ko magi research magi techniques magi oiba wakhan puthoga phamnai ba singsuka manaraga atoke matik sauna kalame ado akoi history laik ta dina samtang mating katang ine ba moi nupa me amna taw moduna sang ini ko aisi amna biasly yang banate ko negatively yang banate ko si sumaina leye aduga lan linthoingambi khtanatana ataisu maming ko khar insignificant oena moina lawraga iramdaba yai lan satpa matamda kanano phamnaiba sing su kharadi adalanda sakani nupina maharani ne le hori natro kudamoina haibada akoigi Manipur gi ningon ko kurunga nengi Assam gi ko ku tawrakadoba amase Assam da akoi Manipur gi Bagesandra Maharaj ki kanoni mana ada Assam gi ningthau amada mayum panbani adu mase masa supokte aduga kanosi sirakwa matamda man nonga khraba magi nupase nonga khraba matungda mana aduke matik magi makok thadaraga ko Assam sidane adugi kanose kalammeba adu Assam gi textbook da hapeba whereas akoigi Manipur di hapteba masi ai Manipur board ki dadi kana no indirectly khanaba angang sing dadi khara haijai ko angang ai moi oja sing syllabus committee da yawba khara dadi haijai adurga su kya lo noi nupi gi sing se khana ningai oi habra kari to no khangde maduma kya yate aduga council gi da su akoigi hoi akoi nupilan ko 1904 ga 1939 gi nupilan se asidi yaure adu yaura su nupi gi Manipur gi nupi gi kaino ma se engta hangdok se haibda hoi khara yaninggumba amadi lai grabani adubo akoi kan nau hanamina si aduga Manipur university ki ko level da su sumba se happy ba amadi mathok ta brana e khale aduga akoi na pangkoi trip ko ngasidi gi sahi samaga khara mamang ko sahi sani mo haisra adu matamda gambir singo se mana panba matamda magi masa ibem se prithvi da thoktriba ko akoina crown prince haye ko nupada crown prince na haye ko asida crown princess na malera meba masikanam tani iningde ba kumudeni maharani du magi mai makok erongani haina khanbagira kari tawbra khangde ko madu kya acknowledge to bide nasai crown princess le number se gender bias natraga women empowerment ki sector da ko sahi kya no ki sahi sani mu ki matung da leiraga la ka do pot se akoi Manipur di yang manna thokrabane ba so akoi gi sing aina mu history da mu hanjalak pakanda akoi na 1904 sida hujiki ngasi akoi na women international women's day ana pangthoi bi se masigi khongjang se lak tangai do ko akoi Manipur da 1904 da amalai ki ko si akoi sigi kanu se akoi imai ben matamdugi imai ben na lobiram ba haiba tare ko akoi Manipur gi history do ko yam mayek lana lai Manipur gi history su hongami bani moina aduga adui matung da 1906 da China do ko muga saba imai ben singduna moi gi kanoma state tu da la hoba ama tawki ko ani sini akoi eastern sector da thopasi Asia da thopani ko ani si the first of its kind se akoi da thopani ko si adu hoi historical gi kano dudi mathang kano da yang jaba matamda aina hojibok da recorded haiba tare ko masi akoi Manipur history se amu iba mataka tai singilam da
hoi akhoi periphery da kano singi sinang su pali moigi kare ba chief singi ning thogi nupi angamba wayan ba khanarak pa kai tau budu sumoina su ro logi ba yam leibani adu nupi gi petraki haibas na maramoiraga loina mako masi se ambau documentation taude adu asumba se documentation tauba ma matam yaure hojikti akhoi ne equity gi hataki akhoi gi 2023 gi moigi thim du da hojiki equity gi pochisu panbani adu akhoi na lawsan ba yai ko aduga aina sigi mafam sida lepsa bani na sigi khudong chaba se lawjar ga khatang ai imai ben mayam da ai khatang gi kanom ta share tau jarang ge akhoi na women empowerment ana hojiga haire ko women empowerment upliftment ko asika no gi pandam ni international women's day gi pandam si masini adu matang-matangi akhoi su India sarkar si akhoi sarkar si adigi United Nations pitharak pagi matungina kari kaino akhoi phanam ko National Women Commission National Human Rights Commission adu ga loina na mai state sing da su asai tong raga la aga Manipur da su ngasi akhoi sumai tong na kano leire on top of that social welfare department na ko kano se nupi sing da sakhat janana bigi yamna animba thak tagi kaino saina kari kaino khra piba lei ko amai toroga asigi yang pang consider ne hujik si globalization lai medum supidan so pan bira me ko globalization ki no thom ga sai akoi ai naw pi hisina su pan bira me globalization ki la pasta aduni mathakta globalization sto budi loina sup khare ko ICT information technology communication technology silai akoi no business se thaina gi traditional women ko akhoi imai ben mayam na Manipur kamai nga amge masa na su kamai semangge akhoi gi khunai kamai kalamge adigi akhoi gi kano se moina kaya am loram ba mong se hojik se akhoi imai ben sisna mayam warobi nganu ko imai ben sinda karma mong da no ba akhoi na Manipur pudori se hoji aina hojik ai ka khara feel khara da sara ga yang jaba kan da ko thaina ge imai ben do adu dagi pura ulta oibang ma haiba tare ko khudam moina ma haijarage ngasai nupi gi khatang safa gadra na Indian Penal Code na pi bako violence against women gi da moina kano se section nama se season raga ko nupi mana nupa amda hoi nupa amana kari haini khara su si se tau da banate ko masi nupa na nupi se khara lagna ba khona ba kari kaino moi asi tau budi leramba yai aduga asido ko nangna masino pasna yon si to get or me adige ai si to ama hairaga ne natta barum da ko hojiki akhoi gi matam gi lakpa kano da akhoi gi hak khara pir ko se natta ba sin na ko se masi akhoi thadok pone summe ko si khudamoi na haige hojiki akhoi gi convention on elimination of discrimination against women gi the piri ba se ahan ba da ko magi yamna langtrik langba kano ani se amana nupi si to inherit immovable property ko ani subada to participate in decision making haibani ko asigi sida sum adugi object adugi aim du ko satharaga sum lakpa sida kamai toge haibo akhoi gi thaina gi kano dadi akhoi Manipur gi history dadi nupi bamon san hatpa roi habese ko moida dandi ka pibaro habase akhoi gi human rights ki pot se akhoi gi Manipur gi kano sida sana pathap to sule rame ba sigi se aruga akhoi tongan ba nupi gi loisam sule rame ko sigi se adu oiraga su hujik ta ko Manipur da hujik akhoi na tawra ibsi semit lon da ko adigi di rasniti gi oibada adigi samaj ki oibada ko nupi sing se sawatraga di khunai se lebak se sakot piya roina haiba pochida tawra ibsta kalmaina tawrin hujik si khudam mama haisagi ko semit lon da laibiri ba imai ben haitare ko hujik sing teng yeng sing ta akhoi na ne phi ama saba matam da ne fees da lupa sani thadare ko fees da lupa sani to na ba hone easy way of making money yam araiba yam na lan na value le henda ko value le henda ba akhoi gi sense of belongingness leitaba hana Manipur da atum ba leiram da ko ngayon bi imai ben maruina particularly the mong nahas na nga ko swai olaga kayano yo olak ba kanda kayano khathaba aduma masa mabukta
masa pubusu yaugani magi mong matawdo masa masuna su tamgani akoi bana su surrounding na tamgani akoi do mind siamna corrupted oina akoi se satpa oina sum laktar gadi akoi gi future se kaino nupi sing se akoi gi future gi mama ne nupi sing se akoi future se kaino Manipur si husi kaino akoi oira kadri si angte yimina si ko adigi tonop nongop sasaraba ai humba college kumada ka leiba sahi mada ko hujiki financial year loirakpa sta tax piram dai sta kadar madar se haura ko karai dono pi dana ba ways and means ko akoi sta university se ko atuki mati akoi ki brain se thugai rai noi ki tax se sarkar da noi ki your money should be there noi ki paisa government ki paisa da noi ki paisa ya holo ko akoi no rights and duties ko right ka ta akoi tanbe ya di noi ki duties su khanga do bani ha se akoi da phagana takpi re ko whereas khara manadi ko tax to pi do sule ba electric ki research tongning da ko huran ba ko huran ba hai ko waro bi bu ko aina aswain ta roga maroina nupis no hoi khara sarkar su fortnightly ti okay ina khun badi welfare state ti oi ba ya de oi da su khara larik lai su hai re hai ba imai ben hai ba ta re ko ai gi fraternity hai ba ta re asina khatang moi de gi akoi de gi mi na tam dori skari ai isa no pana kai no tam dai se ai imong na kai tam dai no ai isa ningo na kai tam dai no ai sarang da masi imai ben ngasi tin bi ba puna maksna na mi tara khang na sune khunai mo khongan banga bi ko ngasi se aina sarang sum jing bada samuk ti pharang ga dong male samu sui helam dong male ko yam ya me ngasi ki gathering da tin bi ba mayam se sani mu pusu suram dong male ko ana akoi masi ki pochel oina han gi bada ko sidagi akoi na akoi ki rights and duties ko hai asigi potse masi potse akoi ki right khatan na taba akoi ki right to lam season na ko yamna asyam haininge matam di akoi yam lei roi do bani na ko kanu silai te ba aduna akoi se khatang gyan tamina si akoi gi identity kari gi nong si indigenous games ta rai si globalization na thomjal laba pikraba Manipur population su yam jadra ko asigi sta mapanom de gi lapana dum thomjal laga akoi loina mayam gi ko marketplace ole ising sing hanta lay ba yon bagi hujikti kana hai adu phangna gi certificate chu lay ba yare hai kana no adu paisa khara pir ga lay ba yare sumna metric parkha thaba se ko parimda metric parkha thaba sa ina parkha se phana paraga tharaga igi certificate phanga do se ato pa se paisa na pi ba yam lay re hai ko loina see different walks of life ko akoi gi in every aspects of life aduga different walks of life mayam na masigi se loina ma khoi kok changsan mina ba ma darka ta yeba Manipur da ngasi akoi gi Manipur si yam na mammi hujikan akoi gi luhong khongjong bada su tawta ba ko thapsel lai mapan gi thomjel lai Christian gi da ke cutting se mandatory oibelai oidabelai Christian marriage akoi gi kari no ne Christian su na tana luhong bada ke cutting gi yam ta khlai si kari no oida ba me ma hapsel lai si kari no ba adagi kana sunata no ko ato pase adum akoi se Manipur di akoi gi aphang ba khara do loi sa thopa ko nupi na hana yu thaksalakpa adagi di kari kaino talap nungol sa salakpa adagi kwa nung hoi kwa nung kari kaino ahen ba mi tu di ai ka hena ma sam sana khangjara sunu ko aswai ta hoga akoi se mayam gi market ohen ba ko yona na ba gi yobam oina ba oiba amal hakpa haiba tare ko si akoi mayam khandamina se akoi gi tungse Manipur kana si mamme ba population siong ne yumamam da huji angang khara la kano paisa nu sa khudong sa ba imung ne haiba imung sida masa ama natraga nupana ka halaba masa ni suramaroi mama na su mahuna sing su masa pokning de ko moi da suka ta taina ba ya de akoi gi doctor hoina su operation adu toba hana anga ama poko da huji lupa lising humpu yang kai hundra lak among sange adum ba sing do financial bear to bangam dana ba ngam da bagina moi pokning dre laiba sing su pokning de lai ba sing lai ba imung sina pokning da bodo yare lai ra daraba khara khaitang senmit na le khara economically khara mafam sa ba imung marang kaine laiba imung da mama mana batai manau ko adu da nupa su yauri asina ko angang si amana tra ni de pokte ba yengu hujing te yang si hujik 2000 hayeng 30 ko kharler ga 50 la asida akoi gi population se kya oidori ne
adu haji akoi India ki democracy dani akoi lai se number is very very important number si atu ki matik important oi bani ko masi loina ma akoi loina ma gyan tane na khale adu di akoi di long term do ko yam san no udaba akoi se yam san no uzada ba hojing angaki sai aina haibado nga si aina nga kisi me yom bada nga hung khakta hoba nga mari kha kisi kya ne mo do ko kisi kya no do ma hanjale ba aduna short way of ko akoi gi benefit to adu khallingai do ko akoi si loina pumang mang ga dore kana gi akoi gi identity loi mang ka dori akoi gi loina ko pumang mang ga dori haisi oza sinsu ayonde singna ladik ta inde tolop tang pami ko hujipudi nep 2020 lak padagi sibandi kanna kano le rakhre kari kanna hujik Manipur government su kanna hone ko assign to dana akoi gi every kari heni kana health department oisno krai dana sing da labor sing do tham da kyarang no ani khakla kano khak satlang mani school sing da school labor sing do karam moi adigi kano da labor sing do sai gi in and around Imphal gi da khatang phaba ko adu maroina hujikang di sing da education sin se moi masa masa da gi ko masa masa da gi inner kanom da gi moi ne initiate tau jaraga sing da di hujik larik ki yamna phagale i ko hanta ki 2023 gi thim da ko moi inner akhoi da gi hokjar ka do bani motivate yourself motivation se akhoi isa dei tawga akhoi nung da gi la ka do bani haibe se masi se yamna kap ya dar bo wa pham ni masi se akhoi na masi oidraga di akhoi na lan ba thabak to khudamoi na hajarage ko lan ba haidi ai huji ward member ai su huji council member ni councilor hairse aina aduki mati huran ba ko huji adar leire kari kai leire phaba hane gi huran ba ya ba du yang oidre amorom da amagi wanate amaina wanate Narendra Modi la padegi ada hala ko su yam kana ba di laibam lai ko hana gi manipulation hana yune chahi ni phuda ngai ba do maya photo sangjal laga pension phangin ne ba adu ba hongna bro amai to ko imai ben yone kana bo lai ra ko kana lai chitra ba sangan nonga lai chitra ba mi du na phang to ba mi du phang dra ga yone kaya kaya na sahi ni phuda ngai ba do photo da manipulate to ga tom ba ni asiyong ko adugi adahar do ai di yam phai na khale ko aduna societies di akoi na nupi gi khutta yam lai hana dagi su akoi gi puari da sigi se dung ka do tor ga la khrabani akoi nupi sin se yam singna pukning yam singna yam na sincerity laina aduga akoi gi thabak to bus da pukning lup na ko akoi gi etiquette akoi gi attitude akoi gi behavior loina change to bama akoi gi sup sup na mindset change to mina si globalization gi kana ba lo mina si aduga akoi gi yam mating le ro ko society ma akoi laimina si na ai si haijake aduga iroi lorak pada akoi na think globally act locally haibam lei ko masi akoi na sida akoi pukning lupsan mina si main taroga akoi aring bako mating le ba Manipur gi nupi ohen sena ai si hajaraga ai kana tawjarage arana so yaro su mayam na ngapi gane na ai khanjai thank you NCRT na wafon kra thambina baning singjari asi sajibugi taruni banba Nthokaba numiki yaifarba pungpham asida namdamasibu panbiriba ipa ima anibu ikoknona khurumjari aduga ngasi pangthokliba observation of International Women's Day need of reviving indigenous games for better health and the future organized by Women Committee United NGO Mission Manipur na sinjariba senbiriba thauramasibu mapung phana nabagi damaktasu aina ipa ima anigi maphamda khurumjari akhigi SK Women's College ke professor Pia Darsani punamaku aina ikai khumnabu uchari mathangda timbiriba miyam maphamasida lakpiriba punamak amasung thauram asibu coverage tawgiriba print and electronic media gi isil inau singbusu ikai khumnaba uchari Uchari asigumba akhigi hariba tanjasida Manipur haji karimata khangjade hel karmai tawdana phahangani
haibase health ki matang da su yaudre khoi huna world organization na hairi ahan bada khoi hakjang phaba haibase lan ni health is wealth hairami adubo hajiti health is above all akhoi hakjang phatradi karimta tawba ngamdi adu akhoi gi ngasai gi thaina akhoi na season sanajaramba indigenous games hariba maite angangi mahausa gi masana sing ase adugi matik yamgre aina igi thesis ta masing chahum gi mathakta lei hoji lei basi hakjang ga mari leina banga tani akhoi chahi ahum mari manga dagi sanara paduna chahi class 7 8 phause angapa phangna sanare adu hojikti akhoi angang sing ase aina hansi hojaida akhoi gi udoi baba mela 2023 gi program ma yaw ba chari mi gi lampak achau ba se hojaida leiba asamgi barak valley Brahmaputra valley da leiba singsi Nandapur Gobindpur haina leiye ada leiba mafam singse tongan tongana mamang tha mani mamang dana chahi tare khuntak bagi thoroma ma yawjarure aduga na hansina sai udoi bala mela 2023 asida khoigi isema sarda Govindas adegi khoigi speaker Chetabratan singba mayam lakpirami adaga udoi baba melagi leiba lamse pariyama makhai se kanagi no haida maitai ni maitai sidagi leiraga madaida khoigi mini stadium amane adegi khoigi mandir si leire aduga mela taw phongi maitai gi namak kannaba leihore yam nungai jai adugi dol pa lak tare makhai mongna sinbani haye thorom do yam na mapung phana tawi adi mathang da mu yaksang kumai haidana Gobindapur da mu chatle khoi aigi ipuroi baga chatpani ibani aduga angang isa singchu yawraga chale adudaidana mu yaksang kumai dong yawba chali moigi lampak singchu ubada ai kapninge ba akhoi saida di lampak amata kandi sanaba haibase angangi di thawaini aduga sanaba singsi sanaba dagi hakjang phagadori baneba adugo akhoi gi amata sanade aigi isu sungaire hajing mai magi Sekpal kajen naraga lei se macam mana mari manga po pada sus maina kajen nara lei re imno na bagi angang sing se masak hang dere bah haji akhoi kan am masak hang de haji akhoi gi pun na bagi akhoi masak hang na bisa lami da phai na tu na ta da nai ram ba de yeng ning dere adegi angang pun na mak se haji kai dau re sanabung se lei ta ba maram na ga sai gi akhoi kampu kan wa si de mobile se loi na ngau khri discipline yaw dere angang sing se mace sanaba haibase discipline gi khwaidi maroi ba horo phama maneba lamchat be bha thaksi khasi se yawdradi kamai tawdana khoi chama se hingdori banoba kasulai ta ba lambi bagal lobagi damakta mamang chahi ani gi mamang da norem thongda angang nupa macha college tamjari ba mabu mane lambi henga khe haina SBI gi manager am nomai ka pa hat khieba sipuna mak se ke dobage haibune discipline yawda ba daine ba sanaba sida discipline kaya alai hoji akhoi gi oja guru singche ubu matam da khurummi ko sisu kai gre ngasai gi mobile sida angang singche ngasai gi kaungna ba thinna ba hatna ba mayam se apply tok chal e hoji angang singche khisi masi kamai to no kan dori bano bo khoi lampak le te ba ya de kolkata da salu de lampak phajana kallaga mi gi ni mafam khoni am sana bung je le howe ba akhoi gi sida community hall sajen gani adegi tenki sajen gani mafam marang khangdi kok yaudi lenga paching chi kok yaudi tasing na hare bada leibak ki dong ta ka inta khanbi de ba yam nungai jade adana adegi ai naw ni pina mo ama kanu gi silsar dani ai mafam do thiri hoji silsar da akhoi sahi taret khunta ba haidana sahi taret se mi le ta ba ngam dribani matam dina ga mi singa maharaj narasinga amasung hirachandra taku haini moisina moi macam mana hum sina sien kere asam da ada khojing khojai da leiba di kasar da leiba Tripura da leiba Bangladesh da leiba khojing makse chahi tare khunta ko sien gi banga tane ba moi mayam si aduna macam de lam da chawro moi hana khojai da leiba kangbu singse kasar da leida mi hai kasar kitang chakhat pa wali hai na khojai da hongak pane ba Brahmaputra valley sida ar ma phang kaya yam ta hore moi nahan mela ni mi lising manga mutil leba thaban jong bu su tawi de da aduna ji inaw no pina hari sida na singa ga gamhi singa ga ani sina lengon da bi pa che krai da leiba gen ai na ngarang che phone da thigat leba thigba matam da no gi silsar gi Lakhimpur da ni haye khoirin haye mafam to ado aina sigi hojai gi
moigidi minister diam kai kra mayam sagi dore ba lam du se lei doini pa crore ma ga lang mar phuni mai dei di lei ho doini ba aduma moi di sengwa khidore mai tawdena khoina sagi lakhimpur da lei ba nga sai lengwon de bi pat hai ba se masi manau ani sina lengwon de bi pat se sitli gambi senga na re senga gana sitma matam sida leng ondana pat se karigumba kanghi ba tara boidi akoina sitpa ngam tara boidi akoina akoigi lam se ka kanona awana loksing ba lam se akoi kan bangam gani ngam da tara ngam haroi haina hai ge ba ne akoi naw pin ban sikadom chai se gi tawra lam se kan hausi ge hai ba ai hodi si maram da research to ba hore do gal ma si kan na ba konar ane ba haji anumai tawdana akoigi loina maksi akoi mapan da lai ba sin naw mayam moisu phajana akoi maitai gi culture phajana nga i moide akoi gi kanu se mapan ai ba seli ma kanu se mapan se thok na guwahati da mapan ai ba se ta ne pi im da laite akoi ne ga phayeng tureng ka da gi salwar da gi full sari ga se ba yam i kai ni ngai guwahati toin chale ba khoi aduna akoi gi chana ba sing si aduga maruena chana ba yokhat ba hai ba se umang kan se na hojik ta haire pa gi wani umang kan ba sidi umang sidi akhoi gi thaine gi ipa ipuna prithvi da lei ba mi sing sidi gi akhoi ipa ipune hena kok lei na khanjai ba ina kari gi no ha umang kan si hai ba se umang lai lei re adegi lai harau ba lei re lai harau ba hai ba se akhoi gi chana ba gi horop pham ne ba culture yokhat pham ni nat culture tradition punamak se umang lai harau ba se ba yokhat toi ne ba phaina are chana ba si hana mai khigi mi ga lai ga samjani ngai matam da chanare lai harau ba se tawre dei di mi sing si su khra le ga lai mi ga lai ga samnare mi sing sina lai sing si loi tam hore ba lai harau ba gi thoram si da yaw ri ba si akhoi gi hek ho ba di gi tai bang mi si semak ba hai gi pung da le ma gi pibung da le gi di gi hauna hore ba lai harau ba gi mo gi sari ba jagoi si da anoi lon adegi yumcha ron adegi longta ron adegi pisa ron china chingba mayam yawe adegi lamjien hairasi lamjien sidei sida lain thau lai dem bi ani lamjien ta nei ba lai harau basida we ani ta na ba gi lamjien si degi lauraga lamjien haire lai nu pi thi bada kangjei kangdrum tauraga nu pi thi are kangjei chana ba do hodo khre adegi yubi lakpi adegi akhoi gi border kan na ba gi matang akhoi langkhai ngang na ba adegi tangkhul sabana akhoi lu tu khong mayam tawrapa kholapa loina makse he mioi ba mana ung da lai ngi dai na heng si ba phaugi param singche lai harau ba sida loina yawe ba adubu lai harau ba se hoji akhoi sida lai ba mayam se lai harau ba se yawning de ta seng hai ba lai bu bina ba mi lai tre lai harau ba sida mi singche yai gi tholak tre ba yam nungai ta ba ne hoji lai harau ba gi kana si uba matam dai na aduna lai harau ba hai ba se akhoi gi culture yo phaphamni aduna tinuriba ima maruina nupi sing sini ko nupa sing si moi recognize to bada adum yawi kholi ada nupi sing se lam akhoi gi lam gi ai gi lai kai gi umang lai harau ba matam da bayam sing se yawi na bai da makta aina mayam da thamjari yaw da di kana na umang lai kan doino ba ada sana ba gi holu pham ne ba na akhoi gi hakjang phanana ba gi da makta akhoi sana ba se makhal kaya mu se sana na ba su khoi myam karamain tawraga akhoi lampak semgat sige khotsa khachige haiba sigi matang da indoor game adegi akhoi outer gi leiri ball sana baga haisina outer oire aduna asigumba mafam sing siru kan na ba hel kamari lena ba aduna hakjang phatra di akhoi na tongning ba khuni mu se karim ta taw banga maroi aduna akhoi hakjang phanane da mangta sana ba sira akhoi miyeng khara sangchi daga mathang da sana ba aina matam su yam na le rai chana ba se amani dang lokhallaga hairabada akhoi jegai tong chana ba se phajana mafam amada tawraga chana da di ko matam dudi yam na sangani ko ara chana da di tak ba sin na ju khangaroi angang jing je kana khangdra bani bo ji se aduna mafam amani khatang tawraga ni yam thuna khulopi chana ba ga jegai tong bi ga di sida ista sok na ye tawe ya akhoi na chana ra matam di sok ka leijadam ne imung dagi phunga di mai talam puthui ine ada jegai tong bi chana na ba se yi adoi ne ba ada chana ra toi ne ba khoi di ada na jegai tong bi chana ba se mi ngi bi ro matam tu phanggadra phangoidra hai ba to aduna akhoi chana ba ji hawak tringai mamang sida masana hai ba se kari no
ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯟꯗꯝꯅ ꯃꯄꯨꯡ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯁꯥꯟꯅ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯣꯏꯕ ꯃꯁꯥꯟꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯍꯤꯗꯥꯟꯅꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯃꯁꯥꯟꯅ ꯈꯔ ꯑꯃꯅ ꯅꯤꯌꯣꯝ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯥꯟꯅ ꯈꯔ ꯑꯃꯗꯅ ꯑꯆꯦꯠꯄ ꯅꯤꯌꯣꯝ ꯌꯥꯎꯅ ꯁꯥꯟꯅꯕ ꯌꯥꯏ ꯃꯁꯥꯟꯅ ꯈꯔꯒꯤꯅ ꯁꯥꯟꯅꯐꯝ ꯑꯀꯛꯅꯕ ꯍꯥꯏꯕ ꯈꯥꯏꯗꯦ ꯃꯁꯥꯟꯅ ꯈꯔꯅ ꯑꯀꯛꯅꯕ ꯁꯥꯟꯅꯐꯝ ꯑꯃꯗ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯃꯈꯜ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯥꯟꯅ ꯍꯥꯏꯅ ꯈꯪꯅꯔꯕꯁꯨ ꯏꯪꯂꯤꯁꯀꯤ ꯑꯏꯕ ꯑꯐꯥꯎꯕ ꯔꯥꯏꯇꯔꯁꯤꯡꯅ ꯃꯣꯏꯒꯤ ꯂꯣꯟꯗ ꯄ꯭ꯂꯦ ꯒꯦꯝ ꯑꯦꯟ ꯁꯣꯡ ꯍꯥꯏꯅ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯪꯅꯩ ꯆꯨꯝꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯒꯤ ꯅꯠꯇꯕ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯄꯥꯟꯗꯝ ꯌꯥꯎꯗꯅ ꯁꯥꯟꯅꯕꯕꯨ ꯏꯪꯂꯤꯁꯇ ꯄ꯭ꯂꯦ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯥꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯁꯥꯟꯅꯁꯤꯡ ꯑꯁꯦ ꯉꯁꯥꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯟꯅꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯃꯇꯪ ꯈꯪꯒꯠꯆꯔꯕꯗ ꯑꯍꯥꯟꯕꯗ ꯀꯔꯝꯕ ꯃꯁꯥꯟꯅꯁꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯃꯔꯨꯝ ꯀꯣꯟꯕꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯑꯗ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯕꯁꯤ ꯁꯥꯟꯅꯕꯁꯦ ꯃꯈꯣꯏꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯒꯤ ꯃꯁꯤꯒꯤ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯁꯥꯟꯅꯕꯁꯤꯗ ꯁꯛꯏꯕ ꯏꯁꯩ ꯁꯥꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯟꯕꯤꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕꯁꯤꯅ ꯃꯔꯨꯝ ꯀꯣꯟꯕꯤꯒꯤ ꯃꯇꯥꯡꯗ ꯗꯦꯐꯤꯅꯤꯁꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯖꯒꯦ ꯅꯨꯃꯤꯠ 360ꯅꯤꯅ ꯁꯥꯕ ꯆꯍꯤꯒꯤ ꯑꯋꯥꯠꯄ ꯅꯨꯃꯤꯠ ꯃꯁꯤꯡꯕꯨ ꯅꯨꯃꯤꯠ 365 ꯃꯈꯥꯏꯅ ꯁꯥꯕ ꯆꯍꯤꯒ ꯃꯥꯟꯅꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯆꯍꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯀꯣꯝꯁꯤꯡ ꯑꯗꯨꯅ ꯃꯄꯤ ꯑꯣꯏꯗꯨꯅ ꯄꯨꯊꯍꯧꯕ ꯃꯔꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯊꯥ ꯑꯣꯜꯂꯛꯏ ꯍꯥꯏꯕ ꯃꯔꯝꯗꯒꯤ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯃꯔꯨꯝ ꯀꯣꯟꯕꯤ ꯀꯧꯕꯅꯤ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯕꯗ ꯃꯥꯒꯤ ꯌꯦꯠꯂꯣꯝꯗ ꯄꯣ ꯆꯠꯄꯅ ꯃꯥꯂꯦꯝꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯌꯦꯜꯂꯣꯏꯅꯅ ꯀꯣꯏꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯍꯜꯂꯤ ꯀꯣꯝ ꯑꯅꯤ ꯀꯥꯡꯂꯒ ꯆꯥꯕ ꯌꯥꯗꯕꯅ ꯇꯥꯛꯂꯤꯕꯗꯤ ꯅꯨꯡꯀꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯍꯦꯟꯕ ꯊꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯑꯍꯦꯟꯕ ꯊꯥ ꯑꯃ ꯍꯥꯏꯁꯦ ꯃꯣꯂꯣꯃꯥꯁꯅꯦꯕ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯕꯁꯤꯗꯩꯁꯤꯗ ꯆꯥꯎꯔꯥꯛꯄ ꯃꯥꯒꯤ ꯁꯥꯟꯅꯕꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯖꯒꯦꯀꯣ ꯃꯔꯨꯝ ꯀꯣꯟꯕꯤꯁꯤ ꯑꯩꯈꯣꯏ ꯀꯣꯝ 6 ꯇꯧꯔꯅꯤ ꯀꯣꯝ 5 ꯑꯃꯅ ꯃꯔꯨ 5 ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯀꯣꯝꯁꯤꯗꯅ ꯃꯔꯨ 6 ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯅꯤꯁꯤ ꯑꯣꯟꯁꯤꯟꯅꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯛꯑꯅꯤ ꯁꯥꯟꯅꯕꯁꯦ ꯉꯁꯥꯏꯒꯤ ꯃꯄꯤ 6 ꯍꯥꯞꯄꯤꯕꯁꯤꯗꯒꯤ ꯍꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯍꯧꯔꯅꯤ ꯁꯨꯝ ꯌꯦꯜꯂꯛꯑꯅꯤ ꯑꯍꯥꯟꯕꯒꯤ ꯀꯣꯝꯒꯤ ꯃꯔꯨꯁꯦ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯊꯪꯒꯤ ꯀꯣꯝ ꯑꯃꯨꯛ ꯌꯦꯜꯂꯅꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯣꯝꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯝ ꯌꯦꯜꯂꯅꯤ ꯌꯦꯜꯂꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯥꯡꯕ ꯀꯣꯝ ꯑꯃ ꯂꯩꯔꯒ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯦ ꯆꯥꯔꯅꯦꯕ ꯑꯗꯩ ꯊꯪꯅꯕꯗ ꯑꯃꯁꯨ ꯂꯩꯔꯗꯤ ꯑꯃꯁꯨ ꯑꯃꯨꯛ ꯆꯥꯁꯤꯜꯂꯅꯦꯕ ꯑꯗꯨꯅ ꯊꯪꯅꯕ ꯂꯩꯇ꯭ꯔꯒꯅ ꯆꯥꯗꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯅ ꯑꯃꯨꯛ ꯇꯧꯏ ꯁꯣꯝꯅ ꯑꯃꯨꯛ ꯇꯧꯏ ꯁꯣꯝꯅ ꯇꯧꯏ ꯑꯃꯨꯛ ꯃꯕꯥꯅꯤꯅ ꯇꯧꯅꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯁꯦ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯑꯗꯨꯒ ꯃꯔꯨꯁꯦ ꯃꯁꯤꯡ ꯊꯤꯅꯔꯅꯤ ꯃꯣꯏ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯅꯕ ꯃꯇꯝꯗ ꯃꯔꯨꯗꯣ ꯍꯦꯟꯕ ꯃꯤꯗꯨꯅ ꯄꯥꯟꯖꯟ ꯊꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯀꯣꯟꯕꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ 6ꯅꯤ ꯁꯣꯝꯗ 6 ꯑꯃ ꯁꯣꯝꯗ 6 ꯑꯃ ꯃꯄꯤ ꯑꯃꯅ ꯁꯖꯤꯕꯨ ꯀꯣ ꯑꯗꯒꯤ ꯁꯣꯝꯒꯤ ꯃꯄꯤ ꯑꯃꯅ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯑꯃꯗꯨꯅ ꯁꯖꯤꯕꯨ ꯃꯦꯔꯥꯅꯦ ꯀꯣ ꯀꯨꯝꯕꯤ ꯍꯥꯏꯕ ꯑꯃ ꯀꯥꯂꯦꯟ ꯍꯥꯏꯕ ꯑꯃ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯕꯁꯤꯅ ꯁꯖꯤꯕꯨꯗꯤ ꯍꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯥꯂꯦꯟ ꯍꯥꯏꯕꯁꯤꯅ ꯀꯥꯂꯦꯟ ꯍꯥꯏꯔꯤꯁꯤꯅꯦꯕ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯗꯅ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯁꯥꯟꯅꯔꯛꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯥꯒꯤ ꯃꯁꯤꯡ ꯅꯨꯃꯤꯠ ꯃꯁꯤꯡꯗꯣ ꯑꯗꯨꯅ ꯃꯥꯂꯦꯝꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯒ ꯆꯠꯄꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯨꯃꯤꯠꯅ ꯀꯣꯏꯔꯒ ꯆꯠꯄꯅꯦꯕꯀꯣ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯌꯦꯜꯂꯣꯏꯅꯅ ꯀꯣꯏꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅ ꯈꯪꯍꯜꯂꯤ ꯀꯣꯝ ꯑꯅꯤꯅ ꯀꯥꯡꯅꯕ ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯆꯥꯛꯂꯤꯕꯗꯤ ꯅꯨꯡꯀꯥꯡ ꯂꯩꯌꯦ ꯍꯥꯏꯗꯅ ꯑꯍꯦꯟꯕ ꯂꯩ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯣꯂꯣꯃꯥꯁ ꯂꯩꯈꯤꯕꯗꯨꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯁꯥꯟꯅꯁꯤꯡꯁꯦ ꯁꯥꯟꯅꯕꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯦ
Panji amasung angkagi thak sida atuki matik chawkhatlame haibase masigi masana sina taeba adu masana si ama nidang lokhasiro gari taka aduga kano sima naire marung kon bigi duma resenjere ade khulopi chana bagi ang tang haijagi khulopi chana basi apina isam jamna khulopi haiba masana si angang mayamna nung kano degi sorok degi nung khara khulurani khuluraganda moi manga taru si koiselaganda nung je loin chakhairani chakhairagan sida ngasai khujok si tawraga nung je khare am paiselaga sumain hungala ganda ngasai ye thongbai khunam sina ok toineba okpa matam sida nung se tara roi aigi khutsi degi sumaina lokpa matam da tara roi haikanda ai khutsi da sumain khathani khutoi chom jangba yade sumain jangba yade adu okkaneba ma sida isa okpa sida ta gi tani ma tawra roi amanung tawra neba anumain tawrana ama sa tawraga makhutani na sumain khojok le araga tawbisi tawraga thammaga nung ama si lokhalaganda keno se nung je chakhaidana leiduda aigi khubak sina ngamba ahumla marira amara aina ngasai loriba maru se langkhalagan moi se sumain okkaneba sumain o aga loin thamjeng khani adegi madeira taba yade tagi batari nung se man okpa ngamdraba tagi bataraba hendagi bataradi maloi handora aneba mo adegi amana mo hawra neba sumain tawna mathang je somlai adegi sanaba lepe adegi mathang gale bangang mo hawrani adegi sumaina lakpa sinu khungka pa sanaba si akhoi khulopi sanaba se ani thongna leyeba amana sanaba matam sina moi isai ma saieba isai se kari hage phul jamti ekanati jalo jamti haiba sanaba se akhoi koina chahi manga taruk adai degi chahi trawum de trami phau se class ai phau je sanarami kayam sanara I lampak chu chawbunina ado sanaba kaukchale hojiti koi mallan na chahi do hojiti 60 plus yora amin sanaba se loi kaukchale adana hoji sanaba singsi gidamakani hoji university da research aina tawriba se karino haibada research haibadi nga leitaba mafamda khoi nga phaba chapra darkar leiteba hana leiramba poche kamai tawdana nga leire khangdan ku hisre ko manga pha doine ba duna hana leiramba poche mangina dana bagi damakta phaina preserve tawraga thanambane ba sina hayeng matam madadi kuya hi olak toine ba phaina thesis oine iraga thanamine ba adusu university na adegi UGC na kano tawdadi yade moina order peter di yade ba anumai tawraga Manipuri University gi library sida mayam thammine ba research ki pot mayam se amohana search thijan ba haibane ba leijari ba poto manghidana ba preserve tawra thanamba du research kawe ba adune adumai tawdana saigi chanaba se aina ngammi ke khonjunjare duke mating ngammi khomjele chanaba sida haiba sanaba sinnatabada isai gi oina sanaba sule aduke mati akhoi isai ade angang singchi gi kok amasung ahal leirami ba singchi kok che moi tambiram ba ngakani khudame hairabada sumchapada nupi ama salasu angang myam che mari manga du punchalaga haini ta dagi nupi itaima na sak thongbada ta na uti thongbada ta na hauti haibada itaima mapam yo phre ngai ko tamu ba angang gi muwa longwena lakna raga tana doine angang singsida ari koi jomba mai urasune moi myam je changsela haidene wakada ba koi jomba pada ura sat kanu na koi pat kan walang chien de nya de yem koi jomba na takda rak ado tambiram da angang singsina ka sutholok pan na tewa moi na tambiram ahan singsina tong adegi ama kano to panjara bada koi tong rumbi sakrik nakrik jawai be na koi gi khutsidei sumaina suraga tawbi ma leidana koi chanar pada masidei suda haliba arthadi karino haida thaining iba ipu singsina tong rumbi sakrik akhoi mi se hodi train la akanda mi krik inare ni haidana krik inara neba sakrik nakrik jawai be haiji inara ani adeidi nupi singse gi lamchat mangthara ani tha doi ko bina temu sana chi so cha so gan hai si ya nung yoi wa khlon chi am yaw khre ba chaw khre ba aduna aphaina section na bagi da makta aphaina moina ba si iraga tham angang sing sida sana han bane ba angang sing sina sanari ba kholi ba mayam se jinbung da lei ba mayam se aphaina khomjil la kan sida thanamaga khoi thaina sumaina
ahal laman singna sanaraga angang singda tambiraga tungda lakadabado khanghali haibase khangnanabidamukta akhoi khumjinjaraga thamjabaneba adana kainogi akhoi khambathoi bi saireng gaina leiba mahakai birni haire ma chu haji ada khambathoi bi saireng se ngoni hijam anga halgi contribution je kyam chawram no hijam ga saigi khambathoi bi saireng se ma moirang da leira ikhala ineba ahalaman mayam maphang kolaba ahalaman mayam sidagi wari si loina khomjala kana mana badu lairi oina ithwa thana bagi ngasi akhoina moirang gi kangleiron da yawiba kangleiron adigi moirang thangjingi magun adigi khambathoi bi gi hawba kono magi sayon tare asina singba idana thambirami ba mayam punamase hijam anga hangi chokba contribution ne ai ba singje thambirami moin thamamdadi history habase laitadi future se lairoi doine hojik lairoi hayeng lairoi doine ba adana mana thambiram basina akhoina mayam ma khangi bane kyam wana mana mafamjuna lairaga sarana thakjana mi mayumda lairaga lam sida chatla ka khomine ba ado mai tawdana aisu sigi angang sing sigi tungi future gi naha sing si khangja hongna bai damakta lam atha pada sali mi da le ubasi yawi data collection tawbada admai tawraga sanaba mayam je khongga charakpane ba adu khoigi chegai tungbi khlopi gi si loi khara do chegai tungbi sanaba gi si chegai handada chegai tungbi si kanone gi an khoigi maitani yegli haibda soknaga amta leiraktamnina maitana phajana yi ani ko sangna tawraga ka tu mari ahumna tanga mari khaidoni mayai da line ama mungsingani ko aduga chegai masel ama porani aduga angangani na chegai che makhongna makhot yek makhong kano sina thangalaga oise thangalaga yetna tawraga chegai se illa ga chatoi ba ada matonda ani lei sina ko tha phamne ba si illa ga lani oirom da mu ilani mathang illa ani ada marak sidai sida chegai sina sum lakpa matam sida khasagi kano sida line si chokpa ya de ba line si he chokpa ma to ne ba amana mo hawra ne ba adagi thagi amaduna sumaina tawraga mathang chegai amana songa sumla ani adagi amaduna mu tawrani loi ra kan sidai sida kai doge yum chana ba chakhla ane yum chaba si ahan bada mathang lakwana yum chaba di matam dadi ngasai kano si ahan chegai si khokano sida hapani khutsi sumaina tingthoni chegai gi kano chegai ma chechi sida hapani daga sigi ahum sida hapselani chegai se aduga chonga chatoi ba ada chegai sina khutsidagi ta gi bataradi tara baidi ma chana ba to ane ba atopa amaduna mo hawra ne ba adagi chegai si tawra kana mana makhongna chonga la ani oigi makhongje thangalani yetsina sumaina chonga somda mo halani ko aduga puchigi pungloi se lora ba matung sida amana muktawni ko adega ngasai makhusita na degi chegai tongi masana sida yum sana na bai dongta han beda chegai matu khutki khusa sing haibedi khudombi ne khuyai ni na masak si thambani adega songaga ka ya do mathang amu lani ka ji chongpa matam da tara su ma tok toine ba are loiselani adegi pathakdana ani subadana lani kari lani nganthak saba haidana khutse sumaina tawraga bi sina khudom bi se sumaina paisalaga round je tawraga keno chegai chang mo hapa aneba aduga mu chong la aneba degi mathangna mungna kari lani khongnam da mu thammaneba khongnam da tawraga yet oi se mu thanga ga mu la aneba aduga kasai mathangdana khong ani makse samana na songlaga mathang la ga patha phangka yauraga matun gi leye digi wangmada chongthoklaga maina manglomda si matang sida ama chi thawri kokta hapa masu yauri ba adoi bada ada admaina khong ani sina samana na chong la kan da loi bada sumaina chongtho ani line gi wangmada chongtho kan sina mai sina no ko olaga chegai se loktho ga sumaina langa kane ba hai ba langa iba chegai sina kano se sokma mu ya de ba line chokpa ya de line cho di mai yum cha ba mang doi ne ba adana moi ani se sumaina amana mu tawre adai konthang da kana na thoirage haibada yum masing hena saba mi do aduna chagi chegai tongbi da digi mana winner oi ke mana mai pai panjin thoi khrep khulombi ga kano ga loge chegai tongbi marum kon bi lore loisala sira
ꯌꯥꯔꯗꯤ ꯁꯥꯟꯅꯍꯟꯕꯗꯤ ꯂꯣꯏ ꯈꯪꯅꯤ ꯑꯗꯨꯏꯁꯨ ꯃꯇꯝ ꯂꯩꯇꯦ ꯃꯦꯂꯥ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕꯀꯣ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯒꯤ ꯑꯃꯨꯛ ꯂꯝ ꯂꯝꯒꯤ MLAꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕꯨꯡ ꯀꯟꯅꯅꯕꯁꯦ ꯁꯤ ꯄꯤꯌꯨ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯄꯣꯁ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯂꯧꯍꯧꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯈꯤꯝꯄꯨꯔꯗꯒꯤꯗꯣ ꯂꯧꯅꯅꯕꯁꯦ ꯑꯩ ꯃꯌꯥꯝ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯤꯕ ꯍꯧꯒꯠꯂꯛꯑꯦꯕ aduna matangji hajar mafam tangchi tension jarage. Thank you, ma'am. Ma'am Rabati, District Women Committee convener na masa nama duchingbina kausinjage. Ma'am Rabati, DWC convener na masana ama luchingbina ba kausinjari. Koigi volunteers singda sanagadoi saista koi kamaina singadage habado adu umtang tawbiro mi kyam kokthokani kamain tawgani habna singbudo ahan bamakta ngasi International Women's Day gi program asibu mapung phan gani hana lengbiragli ba ai nungsi jaraba isinina punamapu khurumjari loina na ngasi ai indigenous game gi masana ma oina puthok ba thangat piro ai hujik marung kombi sanaminarasi marung kombi si kana gumba mana politician gumba thikadar gumba singda kala sabagi habidi lownamba mayamna punsalaga semba adugumba masana manena lawi adubu kana gumba nadi isam samna brain ram laiba ai pithok jarakpa ai brain se sharp oina ba sijina ba oina sulawi adu ai punamak pambi ba miyoina sanaraga khangminarasi hojik marung kombi gi damakta participate tobigada ba isini naw singi maraktagi khut thangkat piro amasung lengchan biro da akoigi respected akoi dice members singsu sanabasingda that paper asida kom taruk kanagumba khetang phajana yekpa haiba kanona amutang yekpiro kom taruk soidanaba chart paper sumangan biganu aduga saruk yabigadaba singse somda amutang laibiro ani pair sembiro yaraga kanalom jenung boleh nung kon ani siapa dah
Pero may masingkit matungkit na ay kung lang ganyan yung clear na pausan natin. And yun, yun yung kanya.
Jadi tangkai tara bazaiji tangkai na lam thuki do ichi na zabu thukai da ba thak di ini to ila sini bo na sum lo khai na la da second round second Hausi ki chapu tu thaba matam da ni sum na thaki adu ko na hai rakpa adu na disqualify to ke to bodo to bodi ya ra thara ma tu na hai rakpa ni na Romita tuni we have to wait this 1 2 3 Saros, distance yang agak terlalu untuk sendiri. Gas, pakai tahu tidak? Ayo kita lihat ya. Mayang sana gusto yang lumari matang karat-karat hinga kanina ako'y sana hinani adugo ako'y mayang lumay ng pamagagi magaloy na refreshment susinbi hangin na ba ako'y volunteer ko yung minsing gabani So we matang sige participants ng aming pouring company, mga process Brazil Degini, mana frisbee, ultimate frisbee, ay ba sana ba item adugi coach ko na project channel dino pa diswiki lupi macasing ka kan na coach ko ra galay ni masoy ko may amda sa lupyaning bagi laksa bani Masombra Sir Lord ay nakamasulay Yes. 1, 2,
ꯍꯧꯁꯤ Okay, Linda, aduga Mary. Asom da lapina ba ning singzari. Makpu prize pitokpina ba ko kachari. Pameswari Devi, Linda, Mary. Amamam adum piro. Ho happy ba yare. Asom da khara yeng piro. Second group ki oina Nempi, Khamchan, H Khamchan, Nita, Lairadia Somda Kratuna, Lingsinbina Ba, Ningsingzari, Chitawe, and then we congratulate you. Pazana Sanabagi Damakta, Akoi Mayam Dagi, Harauba Pongdok Sabani,
ngasai haibagumna ngasi participate tawba makai pull up akoina consolation prize pi gani haina hairam bagaloina na ming ko khatpadusu matam changbanina anyway first order su second order su consolation same price nina sida mayam na phambadu akoi ngasai gi consolation prize tu mayam da dum thung na ngai yin la ani aduna ming khak tang ngai sumhai pathok chage adubu somda laktrasu yarni haibadu haidok chage aduga Anita aduga S Bobby Chingai Chongbida Jilla Vidyapati aduga Kabita Thaban Chongba Hauserani mayam sim sarga leibi na basuning singzari aduga loinana consolation prize yen badasu khara matam yam lobi da ngai su amukhana ning singjabani akoi volunteer sing na or consolation prize phangkraba makaina akoi gi chair si khara somda insile hairaga akoi round horin thaban round ama chong na ngai line ama ani sim na ngai gi mafam khara arrange tobi na ngai su ning singjari Mabani marakta Promita Churchanpur dagi mana winner oire Jilla ga Pakpi marakta Jilana winner oire Pamila ga Kimboy marakta Ichi Pamilana winner oire SH Sobita Leima Amasung Kim Mabani marakta Sobita Leima na winner oire RK Ibemcha amasung Bhanupati Mabani marakta RK Ibemcha na winner oire Khetri Mayum Sapna amasung Bina Mabani gi marakta Sapna na winner oire Khamgoilu amasung Sakhi Mabani gi marakta TH Sakhi na winner oire Irom Thambers Sangbi amasung Usarani Mabani gi marakta Thambers Sangbi na winner oire Thabal chongbasi koi kahaba hojikandi instrument si antangi 1 lakh hena piraba male do khoi adu waijana bagi khutong chabasu leitabanina instrument music to adu akoi kanogi impact and ISTV gi idea leibibra dum khata thorang hasikan arang thapagi music to koina tobi ko hai na gi song si toy ko thuksa bani aduna ni beauty masasi no yang maru oi thoro si ko song ji lok tamu badaga oi no gi matam dadi si so phang bani beauty masasi tobi ro Nabila Nakisana Vinita ate lang si nei thoro majukai ni thaban ko nati songi si adu last ni hapat ni mai binta
mayam amtang sarug yaminasi athok matapna thaba
loinana asigi tigi mediati kapu aduga oga sigi sanga sigi bibiriba aduga loinana lebiraniba tigi electronics and print media na makusu isa isu na makusu aina namna tapi pokok seri asigi ko thatu asi mai kiti ekoi international women's day on 8 la totagada kudu akui konzata ba odana yadana asi pangthuk jaragasu yamna successfully pangthoi haina aina hazai